Prime Minister gi Manipur Khongchat pu Yaningdaba Phongdoktuna Manipur People's Party na Khongjang Changsinkhre. Manipur People's Party gi Youth Front na mapung oiba thodang lauduna changsinkiba Khongjang aduda bazar gi polo ground da laiba MPP gi office tagi kangla tamna Khongjang changsinnaba honaki. Adubu Khongjang loi singna flyover bridge yausilakpada Manipur police na laksinduna Khongjang adu loisan hanki. Khongjang aduga mari lainana khangembam manikombana paumi singda phongdorakpada Prime Minister na mahaki Khongchatta maite amadi kuki sing tongana unariba karigino mahakna tongan unariba sina takpadi manungda aronba agenda laire takpani chahi ani hena manipurda laktraga picnic kumna ngasikhak laklaga waroisin oinaba sinba akanba mawongda condemn tawi project kaya puduna manipur chakhat hanaba hotnarabasu ing tapal laitana kaidawnungdasu manipurda chakhatpa oiroi haiba wafamsu thamki Pazamyamda agenda amta khangan balaitana maitai amadi kuki tongan karigi damakta unaribino masi unaribagi maramdi PM Modina aronba agenda ama Manipur sathare habase mayek sene iyadiga thamanga suragada irang asida numata wafam amta phongdoktraga ikang khangokduna picnic lapagum laaga Manipur gi awa ana sigi irang sigi matangda waroisin amta purakpa tawdana sam karo kharana thok ibe irang asigi waroisin ga taisinna bo hotnabadi thiem na bo hotnabadi Manipur pazana amadi MPP Youth Front akanba maonda Yaningdaba do ngasi sendalai ngak utli phane amna chokhatpa yaba project ya porosunu khongthang kya laktunu Manipur mase tarabadi madugi kalaba Manipur da khak lairo pikha iram dam Manipur sida person kya thamjinduna kanglu proof khaibum tanaba silliba India lenga ki divisive policy Manipur miyamna amadi MPP Youth Front akanba maonda kandhiam tawi mariga chahi manga surgadaba irang asida supam nopang khangdan leriba IDB imung manu puba ngamaktabana awa ana khangba ngamaktabana ngasi masagi mathwai thakiba kayama yawgrabani koigi tunggi punsi kana lepodoribno masagi mayumda maramdamda karam matamda hansinba ngamudoribno haibo wafam ase MPP na amadi Manipur ki pazam mayamna sentral ngakta thamjari